अहानबदा मरुइबा पाउ Southern Angami People Organization SAPO na Imphal Jiribam Road National Highway 2 da matam kaktana ban kaukibadagi nongmada changdaba yadraba polam sing Imphal Jiribam Road dagi pusilakli Amadi Jammu amasung Kashmir gi hanagi Chief Minister amasung PDP gi Chief Mehbooba Mufti na Kashmir issue asi loisinanaba Pakistan ga wari sananaba darkar tai haina phongdokhibagi mayokta Manipur Chief Minister ng asi yaning daba phongdokre Pausandong na pizari Southern Angami People Organization SAPO na Imphal Jiribam Road National Highway 2 da matam kaktana ban kaukibadagi hauzik petrol, diesel, amasung LPG yauna nongmada changdaba yadraba polamsing securities court na ngak senduna Imphal Jiribam Road National Highway 37 dagi Manipur da pusilakli Masida natana Guwahati, Shillong amasung Dimapur chatkadaba passenger puba gari singsu hauzik highway 37 fauduna chatnari amaromda Imphal Jiribam Road asi hauzik nong taba maramna nongmagi fibam facilaktre maram asina gari chatpada awaba kaya mayoknari haina aikhoigi correspondent hairi Masigi sumatakta lambi gi mataida drainage nithina thambidaba lambi pakthok chaktokpagi thabak paikhatpa loinana eviction drive chathaba leba maramna miyamda amuka hena awaba pire hairi Longmai Bazaar amasung Lukhambi area da hauzik double lane semgatpagi thabak yamna kanna paikhatli Jammu amasung Kashmir gi hanagi Chief Minister amasung PDP gi Chief Mehbooba Mufti na Kashmir issue asi loisinnaba Pakistan ga wari sanaba darkar ta haina phongdokhibagi mayokta Manipur Chief Minister na ngasi yaning daba phongdokre Mehbooba Mufti na Kashmir da santi hanjin hanaba India na Pakistan ga wari ga Kashmir issue asi loisinba wari sanaba mathau tai haina phongdokhibani Mehbooba Mufti gi wafam asigi pakhum oina CM Birena India na lebak manungi oiba wafam lakpada Pakistan ga wa khanabagi mathau tade hairi India government na Kashmir gi matangda Pakistan ga kari maram gi wari sanagadawribano haina Birena hangnaduna Kashmir asi India gi hanadagi leijarakpa saruk amani hairi Kashmir issue asi India gi manungi oiba wafamni masida outsider mathau tade haina CM Birena Twitter da phongdokhi Writers Union Imphal na sinduna Dr. Hezuddin na iba ay samu amasung nanaw macha haina mingthonba angang singi larik amang asi Manipur Press Club ta phongkre larik phongba amadi felicitation tawbagi thoram aduda Dr. Said Ahmad President Writer Union Imphal A.R. Khan retired IAS Moirangthem Rajendra President Sahitya Sandloglu Wangjing amadi Imphal College ki Principal Moirangthem Priyo Kumar na athoiba mitung len oina saruk yakhi Thoram aduga mari leinana aiba Dr. Hezuddin na haiki mahag masana Manipuri Sahitya gi larik kaya ikre ngasigi asi tharaga ahum subani Kongu nangi basi amadi nonglikna cholaba maithong hariba miyamna yamna pamnakiba drama ani asisu mahakna ibani ai samu amadi nanaw macha hariba larik asi paba matamda wari khudingi message kaya piri matau karamna angangsingna mai pakpa punsi ama oigani habasi larik asida mayek sengna iri haina mahakna phongdokhi Gap asi mention ba yana na bagi damakta wakal da sagala kanduda akoina aina wari macha mayana bunsan ba wari macha amamam si page chaurana average da page ani dagina ahum hoba dum kalli aduga wari macha khudingi message amamam adum piba haibadi parraga moida wakal da adudi kamai to ba akoi to soina ka haibagi wakal ade moida akoi mai pak papunsi mo hoina ba karamno honani khonani haibani jingba mayam dugi pauta na message na thanba mong da aina semjabani adu tadabagi dei khangdre ada mede meki tangkhaima aduga bengali script tangkhaima ni tangkai ni phongjari usi angang sing nungaina bagi dam pa na bagi dam haidana aduga masi da akoi ai hana atopa academic books da haitare akoi research ki larikta physics for culture and heritage da kind of ruby present ko new dene phong wasi Amazon da paper bag ga ko khatana walgi phadai phaba larik sing manung su dum oi gere hajari ba
Uripok Maikaida Board ki Class 10 amasung Council ki Class 12 exam Luigi Fauba Makhal Amatagi Harau Kumai Pangtok Pidanaba Uripok Miyamda Uripok Apun Balupna Apil Taurakli. Pandemics Nambaram Oiraga Chahi Ani Maherik Kunaina Lyric Mapufana Tamba Funkidaba Amadi School College Hankidaba Asina Maram Oiraga Maherik Kunaina Tengnakiba Kudong Chadaba Mayamadu Uraga Harau Kumai Taubidanaba Uripok Miyamda Apil Tauzari Haina Uripok Apun Balupna Makatana Fungdogli. Another Rotunda, my giving it to Zeroi, Haina, Coachary, Amadi, Lakarua, Metric Precada, Mutual Examda Matang Zatin Break Maluminasi. Karigumba dom yumda laiba anaba singi hidak kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlane Home Nursing Care Service Manipurna pungkun mari chukna adom yumda laktuna hidak kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medlane gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store dagi Medlane app download tawna booking tawi Break matung na taram nok chabagaloy na makataba pau pizari. Goodwill Home Utlaw na sinduna pangtok kiba mari subay yausang sports ka mari lenana home asida prize yan topagi tauram amang asi pangtokri. Tauram adu da Bisnupur District ki Adaksya Dr. T.S. Romabai Utlaw Gram Panchayat ki Pradhan N. Sarat Tungi Yumbi Rehabilitation Center Moidangi Chief Functionary T.S. Pradeep DPU VO Nambolgi Secretary T.S. Netaji Goodwill Home Rehabilitation Center ki Senior Councillor T. Kishan Utlaw Gram Panchayat Ward number 3 ki member K. Sanahal Amasung Right Living Rehabilitation Center ki Chief Functionary S. Arun Kumar na saruk yaki. Thauram da event kaya da makok mathang takraba miyoi singda medal certificate amadi fruit na chingba pido na ikai kumna ba utki. 22 Sector Assam Rifles amasung Inspector General of Assam Rifles East ki Midyeng Makada None Battalion Assam Rifles nangasi Tupul Village ta Tupul Youth Club ka friendly volleyball match ma sanakre. Security Forces amasung khunjasingi marakta marumapang oiba amasung pukchel khojen tinaba hegathanabagi pandamda match asi pangtokpani hairi. Naha tara nithoina match adu da sarugya ki naha oriba sanaroi singbu pungning thaugatpa oina Assam Rifles ki maikaidagi club asida sports ki potlam kayasu pikhi. Ngasi Imphal da phongwa pauche sing headlines khara yengminasi. Aroi bada maru oiba pau amukhana. Southern Angami People Organization SAPO na Imphal Jiribam Road National Highway 2 da matam kaktana ban kaukhibdagi nomada chang daba yadraba polam sing Imphal Jiribam Road dagi pusilakli. Amadi Jammu amasung Kashmir ki hanagi Chief Minister amasung PDP ki Chief Mehbooba Mufti na Kashmir issue asi loisinaba Pakistan ga wari sanaba darkar ta haina phongdokibagi mayokta Manipur Chief Minister ngasi yaningdaba phongdokre. Matang sa Pony TV na pizaba nuthilgi Manipuri pau loizare yengbiriba pumnamakpu amukahana khurumzari.